ꯃꯅꯤꯊꯣꯏꯕꯅ ꯃꯕꯣꯛ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯗꯨꯅ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯔꯨꯕꯤꯁꯨ ꯃꯕꯣꯛ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯋꯥꯟꯊꯔꯛꯄ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯄꯨꯔꯛꯄꯗ ꯑꯔꯨꯕꯤꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯀꯞꯇꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯑꯃꯨꯛ ꯋꯥꯠꯂꯤꯒꯦ ꯍꯧꯖꯤꯛ? ꯅꯪꯅ ꯏꯃꯨꯡꯁꯤꯗ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯈꯪꯉꯦ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯌꯥꯝ ꯊꯨꯅ ꯎꯅꯤꯡꯗꯦ꯫ ꯑꯕꯣꯛꯁꯨ ꯍꯧꯖꯤꯛ ꯃꯊꯣꯡ ꯃꯔꯥꯡ ꯈꯪꯗ꯭ꯔꯦꯗꯅ, ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯦ ꯍꯧꯖꯤꯛ꯫ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯈꯪꯗ꯭ꯔꯦ꯫ ꯆꯠꯈ꯭ꯔꯣꯗꯤ ꯆꯠꯈ꯭ꯔꯣ, ꯎꯅꯤꯡꯗꯦ ꯅꯁꯛꯇꯣ꯫ ꯅꯪꯅ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯦ ꯄꯨꯝꯅꯃꯛ꯫ ꯇꯥꯃꯣ, ꯑꯩ ꯑꯕꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯐꯥꯎꯗꯗꯤ ꯑꯩ ꯂꯩꯖꯈꯤꯒꯦ ꯇꯥꯃꯣ꯫ ꯆꯠꯂꯁꯨ ꯑꯩ ꯆꯠꯀꯦꯕ꯫ ꯑꯕꯣꯛꯁꯦ ꯃꯐꯝ ꯑꯃ ꯆꯞ ꯆꯥꯅ ꯈꯪꯉꯀꯥꯟꯗ ꯑꯩ ꯆꯠꯈꯤꯒꯦꯕ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯠꯄ ꯉꯝꯍꯩꯔꯣꯏ ꯇꯥꯃꯣ꯫ ꯀꯔꯤ ꯇꯧꯒꯗꯧꯕ ꯋꯥꯠꯂꯤꯒꯦ ꯍꯧꯖꯤꯛ? ꯆꯠꯈ꯭ꯔꯣꯗꯤ ꯆꯠꯈ꯭ꯔꯣ꯫ ꯑꯕꯣꯛꯅ ꯐꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯅꯪꯕꯨ ꯊꯤꯡꯅꯕ ꯍꯥꯏꯗꯅ ꯇꯧꯔꯤꯔꯣ, ꯈꯜꯂꯤꯔꯣ? ꯆꯠꯈ꯭ꯔꯣ, ꯌꯥꯝ ꯊꯨꯅ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯣ꯫ ꯑꯩꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯁꯤꯅꯤꯀꯣ꯫ ꯑꯇꯩ ꯆꯥꯔ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗꯅꯦ ꯃꯌꯥꯝ ꯉꯥꯡꯍꯟꯒꯅꯣ ꯑꯩꯕꯨ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯎꯅꯤꯡꯗꯦ ꯅꯁꯛꯇꯣ꯫ ꯇꯥꯃꯣ, ꯑꯕꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯀꯥꯟꯗ ꯑꯩ ꯆꯠꯂꯁꯨ ꯆꯠꯀꯦꯕ꯫ ꯑꯕꯣꯛꯁꯤꯗꯗꯤ ꯑꯩ ꯈꯪꯖꯈꯤꯒꯦ꯫ ꯑꯕꯣꯛꯅ ꯑꯁꯨꯝꯅ ꯂꯩꯍꯧꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯇꯥꯃꯣ? ꯑꯩ ꯆꯠꯄ ꯉꯝꯂꯣꯏꯌꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯃ ꯄꯨꯈꯠꯂꯛꯄꯗꯨꯒꯤ ꯃꯤ ꯌꯥꯎꯕꯤꯕ꯭ꯔꯣ? ꯑꯥꯎ, ꯌꯥꯎꯖꯔꯤꯌꯦ꯫ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯁꯥꯔꯅ ꯑꯝꯇ ꯆꯪꯉꯛꯑꯣꯌꯦ꯫ ꯍꯣꯏ, ꯑꯩ ꯂꯥꯛꯆꯔꯒꯦ꯫ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ? ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯌꯥꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯄꯦꯁꯦꯟ ꯑꯃ ꯄꯨꯈꯠꯂꯛꯈꯤꯕꯗꯨꯒꯤ ꯃꯤ ꯑꯣꯏꯕꯤꯔꯕ ꯅꯠꯇ꯭ꯔꯣ? ꯁꯥꯔꯅ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯅꯤ꯫ ꯁꯤ ꯊꯪꯅꯕ ꯀꯥꯁꯤꯗ ꯑꯝꯇ ꯆꯪꯕꯤꯌꯣ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯈꯤꯒꯦ꯫ ꯁꯥꯔ, ꯑꯩ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ꯫ ꯍꯧꯖꯤꯛꯀꯤ ꯄꯦꯁꯦꯟꯗꯨꯒꯤ ꯃꯤꯔꯣ? ꯆꯪꯕꯤꯔꯛꯑꯣ ꯆꯪꯕꯤꯔꯛꯑꯣ꯫ ꯁꯥꯔ, ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯀꯤ ꯐꯤꯕꯝꯁꯤꯕꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ ꯁꯥꯔ? ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯗ꯭ꯔꯥ ꯁꯥꯔ? ꯅꯈꯣꯏꯒꯤ ꯑꯕꯣꯛ ꯑꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯦꯛ ꯈꯟꯕꯒ ꯃꯍꯥꯛ ꯍꯦꯛ ꯍꯦꯛ ꯋꯥꯟꯊꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯃꯍꯥꯛꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯕꯤꯔꯣꯏꯗꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯍꯔꯥꯎꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯅꯈꯣꯏꯅ ꯁꯤꯟꯕꯤꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯅꯈꯣꯏꯒꯤ ꯑꯕꯣꯛ ꯑꯁꯤ ꯐꯕ ꯋꯥꯒꯅꯤ꯫ ꯍꯥꯏꯗꯤ ꯅꯣꯡꯃꯗ ꯌꯥꯝ ꯇꯣꯏꯅ ꯇꯣꯏꯅ ꯋꯥꯟꯊꯕ ꯇꯧꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯕ ꯗꯔꯀꯥꯔ ꯇꯥꯏ꯫ ꯃꯤꯁꯇꯔ, ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯈꯜꯂꯨꯔꯅꯨ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄꯒ ꯌꯨꯝꯗ ꯍꯟꯕ ꯑꯗꯨꯝ ꯌꯥꯔꯒꯅꯤꯗ꯫ ꯑꯩꯅ ꯍꯤꯗꯥꯛ ꯒꯨꯂꯤꯁꯨ ꯑꯗꯨꯝ ꯏꯖꯔꯝꯃꯕꯅꯤ꯫ ꯕꯦꯗꯇ ꯂꯩꯍꯧꯔꯕꯅꯤ, ꯑꯗꯨ ꯂꯩꯕꯤꯔꯣ꯫ ꯃꯇꯝ ꯆꯥꯅ ꯆꯥꯡ ナꯏꯅ ꯄꯤꯖꯕꯤꯌꯨ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯝ ꯁꯤꯟꯕꯤꯌꯨ꯫ ꯁꯥꯔꯅ ꯀꯟꯅ ꯍꯣꯠꯅꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯁꯦ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ꯫ ꯌꯥꯝ ꯍꯔꯥꯎꯋꯦ ꯁꯥꯔ꯫ ꯁꯥꯔꯒꯤ ꯑꯆꯧꯕ ꯂꯃꯟ ꯑꯃ ꯑꯩꯈꯣꯏꯗ ꯇꯣꯟꯁꯤꯟꯖꯔꯦ ꯁꯥꯔ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ꯫ ꯅꯈꯣꯏꯒꯤ ꯑꯕꯣꯛ ꯑꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯒꯅꯤ꯫ ꯑꯗꯨꯝ ꯆꯠꯄ ꯌꯥꯔꯒꯅꯤꯀꯣ꯫ ꯊꯦꯡꯛꯌꯨ ꯁꯥꯔ꯫ ꯑꯗꯨꯗꯤ ꯑꯩ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯖꯔꯛꯈꯤꯒꯦ ꯁꯥꯔ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯈꯜꯂꯨꯔꯅꯨ꯫ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯉꯥꯛꯅ ꯆꯠꯂꯨ꯫ ꯂꯨꯅ ꯇꯧꯕꯤꯌꯨ, ꯍꯔꯥꯎꯍꯜꯂꯨ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯜꯂꯨ꯫ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏ꯫ ꯆꯠꯂꯣ ꯆꯠꯂꯣ꯫ ꯏꯕꯨꯡꯉꯣ, ꯃꯐꯝ ꯑꯁꯤꯗꯅ ꯀꯩꯗꯧꯔꯝꯂꯤꯕ? ꯑꯕꯣꯛꯀꯤ ꯒ꯭ꯌꯥꯟ ꯑꯁꯤ ꯉꯥꯎꯔꯦꯅꯦꯍꯦ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯈ꯭ꯔꯒꯦ ꯑꯕꯣꯛꯄꯨ? ꯑꯕꯣꯛꯇꯣ ꯍꯛꯆꯥꯡ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯥꯟꯕ꯫ ꯑꯗꯨ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯑꯕꯣꯛꯁꯤꯗ ꯁꯨꯝ ꯌꯦꯡꯊꯣꯛꯁꯤꯅ ꯂꯥꯛꯑꯝꯕꯅꯦ꯫ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯍꯥꯏꯗ꯫ ꯑꯗꯣ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯅꯤ꯫ ꯍꯟꯅꯕ ꯇꯧꯔꯁꯦ ꯑꯕꯣꯛ꯫ ꯑꯕꯣꯛꯇꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦꯗ꯫ ꯍꯜꯂꯁꯤ ꯍꯜꯂꯁꯤ꯫ ꯏꯁꯨ ꯅꯨꯄꯤ ꯑꯔꯨꯕꯤꯗꯣ ꯎꯗꯦꯅ꯫ ꯃꯍꯥꯛꯇꯤ ꯂꯥꯛꯇꯕꯔꯣ? ꯑꯁ, ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯕꯣꯛꯇ? ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯃꯦ ꯑꯩꯕꯨ꯫ ꯆꯠꯂꯣꯅꯁꯨ ꯑꯩꯅ ꯉꯁꯥꯏ ꯊꯤꯅ ꯉꯥꯡꯈ꯭ꯔꯦ꯫ ꯂꯩꯕꯁꯨ ꯎꯗ꯭ꯔꯦ, ꯂꯩꯔꯝꯗ꯭ꯔꯦ, ꯆꯠꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯁ, ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯏꯗꯨꯒ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯣꯟꯊꯗꯨꯅ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯨ? ꯏꯁꯨ ꯅꯨꯄꯤ ꯂꯩꯍꯧꯕ꯭ꯔꯣ ꯌꯨꯝꯗ? ꯁꯤꯗ ꯂꯥꯛꯇꯕ꯭ꯔꯣ ꯍꯥꯏꯕꯅꯦ ꯅꯪꯕꯨ? ꯎꯗꯦ ꯍꯥꯏꯕ ꯂꯩꯕ? ꯑꯕꯣꯛ, ꯃꯥ ꯄꯣꯠ ꯑꯃ ꯂꯩꯅꯦꯅ ꯆꯠꯈꯤꯕꯅꯦ꯫ ꯁꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯥꯛꯏꯁꯤꯗꯤ ꯑꯕꯣꯛꯀ ꯑꯩꯈꯣꯏꯅꯤ ꯈꯛꯇꯅꯦ꯫ ꯃꯥꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯍꯟꯖꯔꯛꯑꯃꯅꯤꯗ꯫ ꯑꯗꯣ ꯑꯩꯈꯣꯏꯅꯤꯁꯨ ꯆꯠꯅꯕ ꯇꯧꯔꯁꯦ ꯑꯕꯣꯛ꯫ ꯗꯣꯛꯇꯔꯅ ꯆꯠꯂꯣ ꯍꯥꯏꯔꯕꯅꯦ꯫ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯅ꯫ ꯑꯗꯣ ꯆꯠꯅꯕ ꯇꯧꯔꯁꯦ ꯑꯕꯣꯛ꯫ ꯃꯍꯥꯛꯄꯨ ꯉꯁꯤꯒꯤ ꯁꯤꯗ ꯂꯥꯛꯂꯝꯕꯔോ? ꯑꯕꯣꯛ, ꯃꯥꯗꯤ ꯁꯤꯗ ꯂꯥꯛꯄ ꯌꯥꯎꯗꯦꯕ꯫ ꯑꯕꯣꯛꯀ ꯂꯥꯛꯃꯤꯟꯅꯕꯗ ꯌꯥꯎꯔꯛꯇꯦꯕ꯫ ꯑꯩꯈꯣꯏꯅꯤ ꯈꯛꯇ ꯂꯥꯛꯄꯅꯦꯕ ꯑꯕꯣꯛꯀ꯫ ꯑꯗꯣ ꯃꯥ ꯌꯨꯝꯗ ꯃꯔꯥꯏꯅ ꯍꯣꯔꯦꯟ ꯍꯟꯖꯔꯛꯑꯅꯤꯗ꯫ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯁꯦ꯫ ꯗꯣꯛꯇꯔꯅ ꯆꯠꯂꯣ ꯍꯥꯏꯔꯕꯅꯦ꯫ ꯐꯔꯦ ꯐꯔꯦ, ꯆꯠꯂꯁꯤ꯫ ꯑꯕꯣꯛꯅ ꯍꯦꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗꯦ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯎꯕꯗ ꯀꯤꯗꯨꯝ ꯀꯤ꯫ ꯆꯠꯂꯁꯤ ꯆꯠꯂꯁꯤ꯫ ꯏꯕꯨꯡꯉꯣ, ꯏꯁꯨ ꯅꯨꯄꯤꯗꯣ ꯉꯥꯏꯍꯥꯛꯇ ꯎꯗꯕꯗꯅꯦ ꯑꯕꯣꯛꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ꯫ ꯀꯔꯤꯅꯣ? ꯏꯃꯨꯡꯗꯁꯨ ꯌꯦꯡꯂꯨꯔꯦ, ꯃꯄꯥꯟꯗꯁꯨ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯊꯤꯔꯨꯔꯦ, ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯁꯨ ꯅꯨꯄꯤꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ? ꯉꯁꯥꯏ ꯆꯠꯈꯤ ꯍꯥꯏꯕꯗꯨꯕꯨ ꯍꯜꯂꯛꯇ꯭ꯔꯤꯕ ꯖꯥꯠꯂꯥ? ꯌꯨꯝ ꯑꯁꯤꯁꯨ ꯃꯤ ꯑꯃꯠꯇ ꯂꯩꯇꯦꯅꯦꯍꯦ꯫ ꯏꯕꯨꯡꯉꯣ, ꯃꯅꯤꯊꯣꯏꯕ, ꯑꯕꯣꯛꯅ ꯀꯧꯔꯤꯁꯤ ꯇꯥꯔꯗꯤ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ꯫ ꯑꯕꯣꯛ, ꯀꯩꯗꯧꯔꯒꯦ? ꯑꯩ ꯐꯤꯔꯣꯟ ꯍꯣꯡꯗꯣꯛꯄꯒ ꯅꯪꯗ꯭ꯔꯤ꯫ ꯐꯨꯔꯤꯠ ꯂꯧꯊꯣꯛꯄꯗ ꯉꯥꯏꯔꯤ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯕꯣꯛ ꯀꯟꯅ ꯀꯧꯔꯛꯏꯗꯨꯕꯨ? ꯏꯃꯨꯡꯗ ꯆꯪꯂꯒ ꯐꯝꯂꯒ ꯉꯥꯛꯇ ꯄꯣꯊꯥꯎ ꯌꯥꯗ꯭ꯔꯣ ꯑꯕꯣꯛ? ꯀꯔꯤꯅꯣ ꯑꯃꯨꯛ ꯍꯜꯂꯛꯄꯒ ꯆꯦꯟꯊꯣꯛꯑ ꯂꯩꯔꯝꯃꯤꯁꯤꯕꯨ ꯃꯄꯥꯟꯗ? ꯏꯁꯨ ꯅꯨꯄꯤ ꯑꯔꯨꯕꯤꯗꯣ ꯂꯩꯔꯝꯗꯕ ꯏꯃꯨꯡꯗꯁꯨ ꯃꯄꯥꯟꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯕꯅꯤ꯫
ꯃꯍꯥꯛ ꯎꯗꯕꯁꯦ ꯑꯕꯣꯛ ꯋꯥꯈꯜꯁꯦ ꯂꯩꯇꯥꯗꯦꯅꯦꯍꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ ꯃꯥꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯏꯃꯧ ꯅꯨꯄꯤꯗꯨꯁꯨ ꯂꯩꯔꯝꯗꯦ ꯃꯂꯥꯁꯨ ꯂꯩꯇꯦ ꯅꯪꯒꯤ ꯄꯥꯕꯨꯡꯁꯨ ꯂꯩꯇꯦ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ ꯏꯁꯨ ꯅꯨꯄꯤꯗꯨꯁꯨ ꯂꯩꯔꯝꯗꯦ ꯀꯔꯥꯏꯗ ꯆꯠꯅꯈ꯭ꯔꯕꯅꯣ ꯃꯈꯣꯏꯕꯨ ꯑꯕꯣ ꯃꯣꯏ ꯂꯣꯏꯅ ꯍꯟꯖꯔꯛꯀꯅꯤꯕ ꯂꯥꯛꯑꯣ ꯉꯥꯛꯇ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ ꯐꯃꯨꯡꯗ ꯉꯥꯛꯇ ꯇꯨꯝꯕ ꯇꯤꯡꯊꯣꯛꯑꯣ ꯂꯥꯛꯑꯣꯕ ꯑꯃꯨꯛ ꯋꯥꯅ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯁꯤꯗ ꯊꯣꯛꯇꯅ ꯃꯔꯥꯏꯅ ꯍꯟꯖꯔꯛꯀꯅꯤ ꯂꯥꯛꯑꯣ ꯆꯦ ꯆꯪꯉꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯃꯥꯕꯨ ꯀꯗꯥꯏ ꯌꯧꯅ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕꯅꯤ ꯑꯩꯕꯨ ꯄꯥꯈꯠꯂꯦꯅꯦ ꯇꯧꯔꯤꯁꯦ ꯏꯁꯨ ꯅꯨꯄꯤ ꯃꯂꯥꯗ ꯍꯪꯒꯦꯁꯨ ꯃꯥꯁꯨ ꯂꯩꯇꯦꯅꯦ ꯏꯃꯧꯗꯨꯁꯨ ꯂꯩꯇꯦ ꯏꯆꯥ ꯅꯨꯄꯥꯁꯨ ꯂꯩꯇꯦ ꯀꯅꯥꯗꯅꯣ ꯑꯩꯅ ꯍꯪꯒꯗꯕꯁꯤꯕꯨ ꯑꯩꯕꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯁꯩꯇ ꯑꯩꯅꯗꯤ ꯑꯔꯨꯕꯤꯗꯣ ꯆꯠꯂꯣ ꯆꯠꯂꯣꯅ ꯊꯤꯅ ꯉꯥꯡꯉ ꯇꯥꯟꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯕꯣꯛꯅ ꯑꯔꯨꯕꯤ ꯇꯧ ꯂꯩꯔꯦ ꯗꯣꯛꯇꯔꯅ ꯃꯔꯣꯜ ꯑꯃ ꯁꯣꯝꯗ ꯍꯥꯏꯔꯛꯏꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯜꯂꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯍꯟꯒꯅꯣꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯊꯥ ꯁꯥꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩ ꯑꯔꯨꯕꯤ ꯑꯃꯨꯛ ꯊꯤꯕ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯍꯧꯖꯤꯛꯁꯦ ꯂꯨꯔꯤꯕ ꯑꯃ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯨꯡ ꯑꯗꯒꯤ ꯃꯂꯥ ꯃꯈꯣꯏꯗꯤ ꯑꯝꯇ ꯈꯪꯉꯝꯃꯔꯣꯏ ꯑꯕꯣꯛꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕ ꯌꯥꯗꯦ ꯑꯗꯒꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯍꯦꯛ ꯇꯧꯕꯒ ꯋꯥꯟꯊꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯣꯏ ꯄꯥꯎꯁꯨ ꯇꯥꯟꯅꯔꯝꯒꯅꯤ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯗꯒ ꯂꯥꯛꯄꯁꯨ ꯊꯦꯡꯅꯗ꯭ꯔꯦ ꯂꯝꯕꯤꯗꯒ ꯂꯥꯛꯄ ꯖꯥꯠꯂ ꯈꯪꯗꯦ ꯑꯗꯣ ꯃꯣꯏ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯃꯣꯏꯗ ꯍꯥꯟꯅ ꯄꯥꯎꯁꯦ ꯇꯝꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯈꯪꯍꯧꯗꯅ ꯑꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯔꯗꯤ ꯑꯃꯨꯛ ꯑꯕꯣꯛꯁꯦ ꯑꯃꯨꯛ ꯋꯥꯟꯊꯔꯛꯄꯁꯨ ꯈꯪꯗꯦ ꯑꯁ ꯑꯩ ꯊꯣꯡꯒꯥꯟꯗ ꯊꯣꯡ ꯉꯥꯏ ꯂꯩꯔꯨꯔꯒꯦ ꯃꯣꯏ ꯂꯥꯛꯄ ꯑꯁ ꯂꯥꯛꯇ꯭ꯔꯦꯗ ꯏꯃꯥ ꯍꯣꯏꯗꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯕꯣꯛꯅ ꯑꯃꯨꯛ ꯁꯣꯝꯗ ꯑꯔꯨꯕꯤ ꯇꯧ ꯂꯩꯔꯦ ꯑꯩꯕꯨ ꯃꯇꯣꯝꯇ ꯊꯝꯃ ꯆꯠꯄꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯔꯨꯕꯤ ꯊꯤꯔꯨꯒꯦꯕꯨ ꯑꯩ ꯃꯊꯥ ꯁꯥꯔꯦꯗ ꯇꯧꯔꯤꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯕꯣꯛ ꯃꯇꯣꯝꯇ ꯊꯝꯃꯒ ꯆꯠꯈꯤꯕꯁꯨ ꯉꯝꯗ꯭ರೆ ꯑꯩ ꯀꯅꯥꯝꯇ ꯍꯜꯂꯛꯑꯗꯤ ꯑꯩꯕꯨ ꯋꯥꯔꯤꯁꯦ ꯂꯤꯔꯝꯃꯒ ꯍꯥꯏꯔꯝꯃꯒ ꯑꯔꯨꯕꯤꯗꯣ ꯑꯝꯇ ꯊꯤꯔꯨꯒꯦ ꯈꯟꯕꯁꯤ ꯑꯃꯠꯇ ꯍꯜꯂꯛꯇꯦꯃꯤ ꯇꯧꯔꯤꯁꯦ ꯄꯥꯕꯨꯡ ꯈꯣꯏ ꯏꯃꯥ ꯈꯣꯏꯗꯤ ꯍꯜꯂꯛꯑꯦꯍꯦ ꯑꯩ ꯃꯂꯥꯁꯨ ꯌꯥꯎꯔꯦ ꯃꯣꯏ ꯂꯣꯏ ꯌꯥꯎꯔꯦ ꯆꯞ ꯆꯥꯔꯦ ꯑꯝꯇ ꯑꯩ ꯍꯥꯏꯍꯧꯔꯒꯦ ꯕꯨꯡꯉꯣ ꯅꯈꯣꯏꯕꯨ ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯕꯒꯦ ꯏꯃꯥꯕꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕꯔꯣ ꯑꯩꯈꯣꯏꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯔꯤꯕꯅꯤ ꯅꯣꯏ ꯆꯠꯈꯤꯕꯇ ꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯄꯞ ꯂꯥꯛꯂꯤꯕꯁꯤꯅꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕꯣ ꯏꯃꯥꯕꯨ ꯂꯝꯕꯤꯗ ꯊꯩꯅꯔꯤꯕ ꯑꯣꯏꯔꯝꯃꯅꯤ ꯁꯣꯏꯗꯅ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯏꯃꯥꯕꯨ ꯄꯥꯕꯣ ꯑꯩꯈꯣꯏ ꯑꯕꯣꯛꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯛꯑꯦ ꯗꯣꯛꯇꯔꯅ ꯍꯔꯥꯎꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯒꯅꯣꯅ ꯍꯥꯏꯔꯛꯑꯦ ꯃꯥꯅ ꯍꯦꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯦꯛ ꯈꯟꯕꯒ ꯍꯦꯛꯇ ꯍꯧꯔꯛꯀꯅꯤ ꯍꯥꯏꯌꯦ ꯋꯥꯟꯊꯕꯗꯣ ꯉꯁꯥꯏ ꯈꯪꯍꯧꯗꯅ ꯋꯥꯟꯊꯔꯛꯏꯅꯦ ꯄꯥꯕꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯕꯤꯌꯣꯅ ꯍꯥꯏꯔꯛꯑꯦ ꯑꯩ ꯑꯔꯨꯕꯤ ꯑꯃꯨꯛꯇ ꯊꯤꯔꯨꯈꯤꯒꯦ ꯄꯥꯕꯣ ꯏꯃꯧ ꯅꯨꯄꯤꯗꯤ ꯌꯥꯎꯗ꯭ꯔꯣ ꯉꯁꯥꯏ ꯆꯠꯄ ꯅꯈꯣꯏ ꯆꯠꯃꯤꯟꯅꯗ꯭ꯔꯣ ꯃꯥꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯍꯧꯔꯤꯕ ꯄꯥꯕꯣ ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯂꯤꯔꯒꯦ ꯋꯥꯔꯤ ꯄꯨꯝꯕ ꯑꯩ ꯁꯨꯝ ꯀꯨꯏꯊꯔꯛꯈ꯭ꯔꯗꯤ ꯐꯔꯛ ꯇꯥꯔꯛꯇꯣꯔꯦ ꯑꯩ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯄꯥꯕꯣ ꯃꯕꯣꯛꯄꯨ ꯄꯨꯈꯠꯂꯝꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯇꯝꯅ ꯑꯔꯨꯕꯤꯕꯨ ꯍꯪꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯌꯧꯔꯗꯨꯅ ꯍꯪꯕ ꯆꯪꯂꯝꯃꯤ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯁꯤꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯂꯥꯛꯑꯝꯃꯤꯗꯅ ꯑꯗꯨꯀꯥꯟꯗ ꯅꯨꯄꯤ ꯑꯃ ꯁꯤꯗ ꯀꯞꯄꯒ ꯂꯩꯔꯝꯕꯗꯣ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯕꯗꯣ ꯑꯗꯨ ꯅꯨꯄꯤꯗꯨꯒ ꯀꯔꯣꯝꯗ ꯆꯠꯈꯤꯕ ꯈꯣꯠꯈꯤꯕ ꯎꯍꯧꯕ꯭ꯔꯥ ꯈꯪꯕꯤꯍꯧꯕ꯭ꯔꯥ ꯅꯨꯄꯤ ꯑꯗꯣ ꯌꯥꯝ ꯀꯨꯏꯅ ꯀꯞꯇꯅ ꯂꯩꯔꯝꯃꯦ ꯀꯞꯄ ꯌꯥꯕ ꯀꯞꯄꯝꯃꯦ ꯃꯥ ꯐꯅ ꯀꯨꯏꯅ ꯑꯗꯨꯒ ꯑꯗꯨꯝ ꯀꯞꯄꯒ ꯇꯨꯡꯂꯣꯝꯗ ꯌꯦꯡꯉꯒ ꯑꯗꯨꯝ ꯆꯠꯈꯤꯕꯅꯦ ꯃꯐꯝꯗꯤ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯅꯣꯏ ꯆꯪꯉꯛꯐꯝ ꯑꯗꯣꯝꯗ ꯑꯗꯨꯝ ꯊꯣꯛꯈꯤꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯌꯥꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯁꯨ ꯍꯪꯂꯨꯔꯕ ꯃꯇꯨꯡ ꯈꯪꯗ꯭ꯔꯕꯗ ꯃꯍꯥꯛꯅ ꯆꯤꯡꯅꯕ ꯃꯐꯝꯁꯤꯡ ꯆꯠꯇꯨꯅ ꯌꯦꯡꯂꯝꯃꯤ ꯁꯣꯔꯣꯛꯇ ꯆꯠꯄꯗꯁꯨ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯆꯠꯂꯝꯃꯤ ꯑꯁ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯦꯗ ꯇꯧꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯔꯨꯕꯤ ꯊꯤꯕꯁꯨ ꯐꯪꯗ꯭ꯔꯦ ꯊꯤꯕ ꯌꯥꯕꯁꯨ ꯊꯤꯔꯨꯔꯦ ꯀꯔꯤꯅꯣ ꯑꯩꯅ ꯑꯕꯣꯛꯇ ꯈꯨꯝꯃꯨꯗꯣꯏꯁꯤꯕꯣ ꯑꯩꯅ ꯊꯤꯕ ꯌꯥꯕ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯊꯤꯔꯨꯔꯦ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯆꯠꯂꯨꯔꯦ ꯂꯩꯔꯝꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯕꯨ ꯑꯗꯣ ꯑꯩ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯕꯗꯤ ꯌꯥꯗ꯭ꯔꯦ ꯊꯤꯕ ꯂꯦꯞꯄ ꯌꯥꯗꯦ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯐꯪꯅꯕ ꯊꯤꯗꯕ ꯌꯥꯗꯦ ꯑꯁꯤꯗ ꯃꯤ ꯈꯔ ꯂꯩꯔꯤꯕꯁꯤꯗ ꯑꯝꯇ ꯍꯪꯗꯨꯅ ꯌꯦꯡꯒꯦ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯃꯊꯥ ꯁꯥꯔꯦ ꯑꯕꯣꯛꯀꯤ ꯈꯟꯕꯗ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯍꯪꯕꯤꯌꯣ ꯃꯐꯝꯁꯤꯗ ꯂꯩꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯈꯔꯗꯤ ꯀꯨꯏꯔꯦ ꯁꯣꯝꯗ ꯅꯨꯄꯤ ꯑꯃꯒ ꯆꯠꯈꯤꯕ ꯎꯕꯤꯍꯧꯕ꯭ꯔꯣ ꯑꯩꯅ ꯐꯝꯂꯤꯉꯩꯗꯗꯤ ꯅꯨꯄꯤ ꯑꯃꯗ ꯆꯠꯈꯤꯕ ꯎꯍꯧꯗꯦꯕꯣ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯩ ꯀꯗꯥꯏꯗ ꯊꯤꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯉꯁꯥꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ CCTV ꯀꯦꯃꯦꯔꯥ ꯈꯤꯜꯂꯝꯒꯅꯤ ꯑꯗꯨꯗ ꯑꯣꯏꯅ ꯃꯥꯒꯤ ꯌꯦꯡꯅꯕ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯉꯁꯥꯏꯗꯤ ꯀꯥꯎꯏꯅꯦ
Karino Sunu pido hujik pau halak tri basibo Loin halak na re mana hujik pau halak tini aibo Lai pam khang dre me aibo karino ma bu kalai dano abokta kari mata haram na mana chakri basibo Kari gino habne ma hujik pau halak tri sibo Ibungo ta bara nangbo amukta tholau ne he ima gi nakta Ima nacha bu kau bro Kari leirage Sunu pi arubi du hujik pau halak tri basibo Nakhoi bu thau su asu amata sadi tumin leinari bu du kai daurag no Kai daw ba yaurage mana hujik pau halak tri sibo Sunu pa di halak ra bara Ima Nasunu pa adubu Nasunu pi arubi dubu lobi ni haduna chatkibagum tawbadi ni ima Halak sarani da ngaihak ta ngayo Makoy su pa hek lakpa yadaduna oiramgani Hujik pau halak ta basidadi kanana pakaloy dono yengune he thingjila abadi matamse Ima di lepham chapam khangdre ne he Tamo ngasai pung kaya mungkin chang oyam deno ngasai gitu po pung tara makai kita helak bai do adai timing gi khoi gi hospital emergency watta emergency gi yeng pham do aduda khoi camera leidana adugi pamukta yeng jage batamo karino nang ni se tamo nupi ama khoi lakmina bane ba Aigi nupi ne ba adu ma sauraga ina khar ngang chai dana ka tawgre ba adu dai hujik yumda halakta ba adu ma karom chakhi ha ba dom ta katang injaning ma dun ne dang gi sinau ma nga chakhi ba mai kai si awang rom ta chakre adu makha ta ba di khangre tamo adu di ai mu charu khige ai ta phom khangre kari noi no ji tawga da sibu ko ngawre ai yumda halle abo na rubi tawramani amo hangani kai le hore khole na Karino bai hujik tawdoi sibo Karino ai lai sibo ai wonda thok le bata sa sibo abo ki khallu re Karino ai gyan ta dre arubi na maro ma thi phang dabne kai ona chakhar no khang de ma jo phone pai dana phone tawni su nati ta sa re changani khan bada ya ai mata sa re Karino no hujik tawda sibo Karino bai na tawdoi se yar pum mam me bai Karino bai na hujik tawdoi sibo Yumda halle karino ai kari khumdoi no bokta Pumna makse arubi na thon mangak mana sanai bari la ngak tani ai khangjara madi ko pumna makse tholo da bane mana khoi bokak se pungsom sungre ba tawri ni yana mong da sungre ba aduna abongna loina yari ne ba mayam je halti kai sare ai sida sum leira ka kanaroi yumdoi na hallage aduna parne ai thok kai no khumjalage ai amuk thi bai ni asi di phangre thi ai na sata pham su leitre adubo yumda halaga bokta kay kenam hajalaga chawdana ba khumor chalage aisu abogi khanmadana ina tawriba mayam si abogi kesu khalamda taragadi ai arubi sungti thiro chaning musa kisunu magi thokpa aina magi kenda khande adubo khoi abog sigi khalu bagi naina ma thiri si yumda jangdoi se khanmada ai matha sai abogna hangada mayam do kai naina khumdoi jibo pare ai gi thokpa karina pang ai hajalage ngasi sim len ba yana ba mong do hairage aduga hayeng so ai thidaba yade thiba lep yade changage ai sum leiraga abok pakhat pe henabani kadai no isunu pibu sunu pi arubi ya pa udena mahak de kadai da le hore amo nang kadai da thamage abo kasu pakhat kanu ba wari singoi loina hairage karino hana pakhali dubu arubi do abo maga yamna luna tinai haye mamangda moi orphan home da le minarame haber karino mamana bima thingna bajane aduga maga lami ma chapinari ngai da gari macha mana khela male mama na bido adu moi hospital dale howe kaiso do sokona te da bo adu da magi mi am ta laite hai lakna ba adu mana adum ngasi bukta di leirage ta mo na abok to saudana bam ta haibi ona hayakwa adu kaiso khalno bo arubi budi sokte ba ko mama na bido adu kitang kutta kaji ta hubat pani ba adu ngasi chatpa yarabni moina doctor ngai duna adum ngasi bukti leiro na haidana aingonda phajana hayakpa adu abok to pakatana bhai ona hayakne abok lejar sanu da ngasi diko adu oirabadi phaidana seng badum khanglabadi abok su akhal si nungai redana adu dinate kari mata haramdana tumen laiki basidi abok di pakat pada loirabani ne he fare lejar sanu adu nangbu waram lani do nangbu kha wang chen bada sanglo potha jaruro hoy abo wadi da kai gi wadino sanglo gi abo din ngakta is potha ro gi isu do ngahak to uda badane abok leiba ngamde ne he adu nani ne he nangbu
Hoi abo adudi nasu amuk changjarukhige. Ngasi gi abo kaina pangai hajandana harauna lehore. Adu baheng na kamdau ba. Ai thiba lepa yade. Kari no ai gi laibak sibu. Nawai na yang na punsi ji hingjaram bane adu bo chanai na dana hojik se tawpham khangdre sa se. Sumaina among ta waba punsi da thengna kidri. Kari no kari matau no si khwa sibu. Wakhal da waba sibu. I inung gilhongo no tare tauris aboki nungai na ba abok na yana ba pabong na haraw na ba haidana khallubra bu ai gi awaba oina ba isana sinjaba mana tauris arubina tauri ba thabak sing adagi ngasai thokri ba thodok sing do ai imada wari silira rogi hairoi sima di losel lagi adu pabong du so ina horen haige kana hairam du so haidok la roi atopa wari moina hairagi abok na di adung musibani na arubi bu kangkhatli adu ai na mo haidok labadi aboki nungai tana ba macha am oira pusyai aduna ai amata haidok laroi wari singase ibungo ngasai ima ga ne moi pabong ga malaga koi punna hospital do laklame noi chat kare na haire ado kamai tawbuno ba ima si kamai tawre ino kai tawbuda tawri no ma bo ima arubi ga ai ga sum ngaktang mari khari ana ba aduda buk tu change adu wari do tarame adu sum khangau-dana wan tharai ne me ima hoji kaisu tawroi da ado ima akhoi abong na wakhal nungai roi da ba haidi mana nungai da ba thabak tawbinu ko adu tawragadi doctor na ngasai hairapane adum abok wan thane na hairapane ado ima khoina su adum aboki nungai na ba khara adum tawbiyo ko tawni ne madu nupi do juko charoi ba ima khange ba kari kari matang na khanari noi chaga kari yanari no ima da hayo ima mari yana ba sum thawai na khana ba na te ba ima sum ngatang ai purit ke ka thamam khara ona khona tawbadu da ai sum saudana ai si ka dawai si thamami no kholino na hapeta khon kallu bane awda dum abok ti dum hora ba jani ma ba khon nungai ta bagi aina arubi chaire ga na khan ba jani adu gi torok pani da kesu tau de dai ma yam kan khana bana te ba o pare pare adu redi ima di pakhalu ra bani ado nang ne nupi sigal mina badane khara khara di chekselu ko hoi bai ma ado abok to khara wakhal nungai na haraw na ba tawbiu ko abok na nungai ta ba thabak tawbino ba ima na asukui na lera pasibu nangi aboki nungai tana ba ima na kari tawbu yaw khrage hayu ni amta hayo ba yaw khra bro as akoi ma sidi ba aina habadi ima na yawi tawi haba na te ba tawbino haibani tawi haibadi natti sum haraw hallo haibani ma sakoi ma marol moi bane ai wa bane adre ma ai ngakte pothage ma o phare phare potharo dudi ngatang ko ima sune kai kaino kita lokhige baba masai na chanu pa ga namong nu biga khanai hai ne ima do adu urubadagi tarubadagi wan tharakpani haina hai sumlibra dubu ibungo daina hangbadadi horen hairage haiduna hairamdana chaki adu ai makha ta na hojiki di hangludre nangbu chanu pa ga wari ka sana bro kari gine haige moi pa bo ngasai ne ibungo ga namong nu biduga khara launa male adu da ima ta ba adu da ibungo na ngang ni ba chai ba mayam do mama gi masu nu pi du da ngang e chai re haidana ima di wakhal nungai tramal male adu dagi adum wan thabo era male da o adu na ni na ibungo na ima si wakhal nungai ta ba khalan nganu haraw halu na ingon da adu tang hairam laga chatkri ba dudi o ai gi janu pa si ma o mani ne he imau ga ma ga khana ba du bu ingon da hai ba ikai da na hairam da na ka chakri ne he ai di kari da ba yawra bano na pa khalam ni bani ne he mama janu pa si ingon da ikai ri ne he kaino mai pa bo ikai da di kari no adu mana hai ba ikai du na hairam dri bani ingon da hairak li si di chamana dro ado mai pa bo ima se wakhal nungai ta ba khan ba ya de bani ko hana khang tringai ni hojikti ima na nungai roi da ba thabak tawbinu ko mai pa bo ai na hek lerak padagi ima gi nungai ta na ba thabak ama ta torak tri ima na pam da ba thabak su torak tri ima gi mabuk ning nungai na ba torak pa ngak ta ni ne ai na bu kari tawduri bano haining libadi ai na ni na khoi da na khoi na ima bu lu na tawbiu haidana ai na haidau duna nang noi na haijile ni mama nang jidi ima cha loi tri bo chak lamadi yadri ibe ma loi dore ngak ta ngai re ima sa se loi selagi ko hoi ima kitang tu na loi selo chak lamadi yadri ba ai bukti ko khong ale handa mula pa loi ra mo ko ima ai chak lami ba hoi ima loi selam lagi ko tv yang ra kai no ngatang tawro kui roi da hoi ima na cha nu pi si sak ta seng na lam na ma le he mama kitang thuna loi selo ngasi di imong nu pi na thongra bani na teng le ne adu na ni ne ma na chak lam heram le do matam manadre bang han gai cha ba ngasi ga di hoi moi pa bo ai su
थुनब कन होनरिये लोइदोरे लोइदोरे इशु अरुबीना ngasi yumda leitaba-se ai tawpham khangdene tumba yadene tawrise ai hidaguli pijabado mana adum pijabani hidaguli singdu urubada ai tumba ngamdre ne tawrise